ngasi ayu phongkiba tongan Manipuri si phongsingdigi amasung thokiba thawdo wathok-singdigi maru oiba I pausing khongasaraga Manipur top channel gi maikeidigi mayamna thamjage hanbada border pillar marfugani thoi amadi marfugo humdoidesu asauba sayenaba leire UCM lam Henjille Wakat-Luba Manipur Machasing Myanmar lanmina Pharaga jail Thamlure haba pawmasu report tawri Manipur gi lamgi Myanmar ge Henjille lakshin khre haina Wakat-Luba Tengnopal district ki Soktong Khulgi Khunja ama Myanmar lanmina Pharaga matam sangna jail thamjilure hairi UCM na sinduna pawmi singa loinana thasigi taraga mathoi amadi taraga nithoi satkiba border pillar marfuga nithoi amadi marfuga humdo yengsinbagi khongsa wapam asi khuladugi ningthau teis alena phungdorakibani ngamkhai gi sarukta matam kuina sayena ba leibara Manipur gi lam kayamaru mangbagi matangda maki maikedi matam amagi Manipur gi minister yangwaisho saija lisang kaisinggi matamdagi wakatuna laklabasu masi pawba laingakna thabak amata pakhalakte haina pendaba phungdoraki Manipur amade Myanmar gi loan abada leidiba border pillar number 79 80 amadi 81 gi matangda lamgi asawo sayena ba leiduna leibak wathok oiringai sairaksida border pillar 82 amadi 83 leidiba mapam asidasu asauba sayena ba leiri haina United Committee Manipur UCM gi president Jai Chandra Kuthojamna phungdokre border pillar 82 amadi 83 yungliba mafam sing asida UCM gi thaumi singna pawmi singo loinana sakhiba yengsin khongsat amada Jai Chandrana makhatana hai border pillar 82 amadi 83 yeng yungliba mafam asidna aseng mangamkhai gi paring oina lau yaroi maramdi hauzik pillar ani yungliba mafam asi hana leiramkhiba traditional border pillar aduga yamna khenare kumja Englishing amaga samapan humfuga taret ki March tarada India government amadi Union of Burma ga khuyek pinakiba boundary agreement adugi matung ina haidiba traditional boundary sing aduda yumpham oiraga demarcation togadabani hainasu mayek singna pali masida sunatana boundary pillar 82 asi singkhongda leigadabani suhaidi aduba haujuk leidiba mafam asi traditional boundary pillar aduga meter songarum khetna leiri hainasu Pausina makhatana phungdorakli Indo Myanmar ngamkhaida leiba nongkam satang khulda leiramkhiba khihu pambida haklaga sema traditional pillar adusu mai thadoklam le haina pali makhasa tharakpoina topa pawamana mikhalga mari leinana kihanbada AK rifle sijinare mikhalga mari leinana kian khanganbagi thabakta AK rifle nongmai sijinarabra haibigi singnaba leire Imphal East District ki Andhra Police Station konba maringthel laikai da leiba singatham mani kawba mi amagi thongal mapar sakhangdaba singna ngarang numidang pung 13 rom tapa matamda nongmai round kunga nipalom blank fire toramle thawdo sigi matangda Andhra maringthel laikai gi khunja singna phongdorakpada ngarang numidang pung 13 rom tarakpa matamda gari masa bullet ama lakpagi makhol hana tarba matung car gumba gari amasu thorokpagi makhol takhi ikan kanadana singakham mani sei kuntra apokpa samadon gi thongal mapada nomai ron masing khangdana kaplamani khunja sina ngasi ayu angan bada lambi de thoktuna yengbada mani gi thongal mapada ahingba maru ama yauna AK rifles ki maru oigani singnaba tokning kungani palom taramba thenaki thawdo odugi matangna khunja sing Andhra Police Station na pawpi bidigi police station asigi police team ama laklaga yingsinbaga loinana tokning sing adu lokhat khre hari thawdo odu bu yaningdaba phongdoraduna khunja nupi nupa kya tholaktuna Andhra maringthel laikai gi community hall wakat khongjang sangsinki khongjang adu saru gya khibi laikai dugi maira paibi amusanana Nongmanini mamangdagi laikai sida numidang pung taruk taba matamdagi mitop sangba yaroi haina laikai gi club na athingba thamkiba laikhrabani adubo laikai sida masakhangdaba singna numidang da laklaga irang sagatuna nongmai kapna singba thawong satharamba sida laikai sigi leidi nupi anga amadi ahalaman sing pakhatpana wan thaba yaunare asigumba thawong asi Manipur lenga ki mari lenaba authority da akanba miyeng sangbiduna matungda amuk hana thokondana hotnabiyu haikhianasu pausina phungdorakli nongmai kaplamba thawdo aduga mari leinana singakham manigi apokpi leirena phungdorakpada numit khrani gi mamangda numidang pung 10:45 rom tapa matamda hanagi MLA Thonaujam Syam Kumar gi manangnupa Rabina Lusingma masakhangdaba khutlaiba miyoi
kuntra rum laklaga Manipur thurau wari sanage mak masagi bot thadage hairabadi thadau adubu bot chen biaroi karigumba bot chen batarabadi hat kani haina ki helambaga loinana thongal numai round ani kaptholomlaga hanki mathang numit thasigi mapani numidang pung 13 rom taba matamda masakhangdaba khagi masugi uniform set pa numai paiba mioi manga taruk rom laklaga Manipur thurau natrabadi nakhoi kaplaga hatlaga ni haina numai bol singki adubu mani yumda halaktri haibadagi masakhangdaba mioi singadu hanki haina spau sina sufungdorakli makasa tarakpoi na to papaw amana bet hanthatringaida piramba thaugi mamaldagi wangkhale thaugi mamal wanglibasi covid vaccine lemna yenbagini union minister haukiba numit kharanida petrol amasum diesel gi mamal lepa letana hengalakpadagi sayesigi september 3 da state na loba belu added tax bet hantakhiba numit ki mamangda laikhiba thaugi mamaldagi hayeng yoranaba company na nauna lepliba mamal asina hena wangkhalakle covid ke ani super laichat ki saikheng akan mamong na mayuk na ringai sairakta state asida petrol amasum diesel gi mamal ka hena wangkhalakpadagi state lenga ki finance department na gazette notification thoktuna thaudagi loba bet hantan khibane bet tax hanthatringai gi mamang hokiba september ani da petrol liter amagi mamal lupa samaga mangaga paisa maudraga humdoi amasum diesel liter amagi mamal lupa maudraga nithoiga paisa maudraga manga piramki laingakna bet ki sang petrol amasum diesel liter amamam da sada 4.5 ki sang da hantan ki maduna maram oiraga september 3 da petrol liter amada lupa samaga ani ga paisa kuntraga mapan amasum diesel liter amada lupa marfuga mapan ga paisa nifu tret piki matam khara petrol gi mamal liter amada lupa ahunga paisa yankhai gi mari amasum diesel gi mamal liter da ahunga paisa nifuga nipar hanthalure haina hararuraba tungda housing na amu leptana mamal wangkhalakpadigi hayang ayuki pung taruk tagi petrol liter da lupa samaga taruka paisa taruk amasum diesel na liter da lupa maudraga mariga paisa nifuga humdoida amu yolagani amaramda leba sita petrol amasum diesel gi mamal hengalagli miyamna covid ki vaccine lemna phanganbagini laingakna lauriba tax ki sangasi yengluragadi thaugi mamal asi kai hena wangba nati hena union minister of state for petroleum and natural gas ramesor teli na phongdokre wafamasi thasi gi mapana assam na pangthokiba thauram amana pawmising na hangbu wanggi pakumoina phongdokhibena hani spali atopa pawamana covid kauna kre nupi lising kyan hiang thang lairembi khurum nakre Indian Council of Medical Research ICMR na covid 19 gi ani subu web leba asida lairi amasum festival singdigi miyam lapthok na lainaba appeal tawjaragasu ngasi Durga Puja panthoibi thauniba thauram gamadi lainana hiang thang lairembigi khubamda nupi lising kyana nat ki phizol laitenglaga loinana lai khurum nakre covid 19 gi laisat na maram oiraduna mamang sahida miyam gi oiba festival ama fawa pangthokna khide laingak nasu festival pangthokpada athingma thamki maduna maram oiraga sahi khudingi meragi nipan ba numita pangthokpa hiang thang lairembi khurumbagi thoram mamang sahida pangthokhide adobo anisupu web asidadi covid ki phibam khara fogalakle haidunu laingak na laining laison ga mari lainaba thabak thoram sing pangthokpa haina khibaga loinana hiang thang lairembi khurumba lakpasingi yenglaga lambi sathok sasinda akaiba oidanaba lambi thaidok thaijin tawbagi yathang pikhiba lekhi masimangna Manipur festival pangthokpada athingba thamlambadu laukthokle haina lobu yare ayu angan madagi hauna masing yamlaba nupi singna hiang thangda leiba lairembigi laisangda lakna khiamasung ira thauni thoramda saruk yanaki saruk yaba lakhiba mayamada covid 19 gi SOP am fawba ngaku khide covid 19 gi laisa laktringai digi hauna mi yamna amuktada lai khurumphomda sangdanaba paunambagi sanabi adunga sisu adum sataki masing yamlaba miyamna makoi gi lai khurumbagi tanjado yaurakpada namliba pawadu lanthok haunaba sensinabada angakba kumai ama oiki mafamduda lakliba miyam adugi manungna covid tagi ngakthoknaba mask upkadabadu ublaktaba faw yaukhi sinlangliba singnasu lakliba miyam adu sungsoi soidana face mask ufananaba masum khutsa ningthina sengdoknanaba sanitizer na singba ama fawba thamba ukhide haina supali Makasa tarakpoi na to papaw mana lambi thingduna khongjang sangsinkhre Bisnupur district ki Moirang municipal council ki manungsan leiba Moirang lamkhai dagi Moirang lai khurembi thong phawgi lambi simbidabadagi mayokta maike edu gi miam tholak tu na ngasi ayuk Moirang lamkhai da
lambi thingduna khongjang sangsinkhre lambi thingbagi paw phangbaga khudakta Moirang police station gi SDPO ti sana jawbana lusingba nupi police yawba team ama laktuna lambi thingbagi khongjang sangsilibadu tokna phanki kona khongjang sangsiliba miyoi sing aduga wari sanaduna hiram kharada thajaba piraba matungna lambi thingbagi khongjang adu ngasi gi oina handokhi khongjang sangsin maduda saruk yakhibi hemam memtona pawmi sing dai Moirang lamkhai dagi Moirang lai khurembi thong phawbagi lambi asi kumbi asi thangi asi lunana Sendra tourist spot kebulam jau national park INA complex ibudau thangjing lai kona singba sanabegi tangai fadaba maru eba lambi ama oiribani lambi asi North East Special Infrastructure Development Scheme NES IDS ki makhara sema horamlaga matam kuina losinbidabadagi nong sudaba matamdana uful thokpa nong suragana laikom thokpana satok jasinda khudong sadabagi awaba mayoknaduna lakpadagi khoi shawnaraba akoibigi miyamna khongjang sangsinbani lambi asi October 10 phawbagi manungda semba hawduna lusinbagi mawong ama udrabadi akan mamongda makhal makha kayagi khongjang sangsinanaba semsare mathau tarabadi banna singba khongjang phawbu sangsilakani haina supalli Atopa pawamana lau loklam daidi hita kapsinduna manghalamle haukiba October ani gi athengba hing nungyai mi tumna khibagi achik patanjara Thawal district ki manungsana leiba Sarangpat PIC leirakta leiba kangbam thoibigi Sarangpat lokol da leiba satpa loiraba maru haitharaba lausangam ama sakhangdaba singna maya kanba hita kapsinduna manghalamle hari sansa sangba phawba watho oinaribani wana hotnajaba lawmi singi thawai manghanmani Mahakpu hatpaga pangkhakni tasingna miyoibigi wakal khanaba yamna pangnaba miyoisingna tawgadaba thabangni asiguma miyoising leirambasi yamna lebak thibani haina Social Youth Voluntary Academy Sarangpat Lakshmi Bazar gi mekedi gi phongdokpuga loinana matungna siguma thawdok thulakpa tarabadi mara leibising phokatuna sairak pinaba semsaduna leire haina thawdo adubu penabasu phongdoknarakli atopa yamna lebak thiba amasum nungaitaba pawmana mauna ama yauna ani sire electric na singba amadi accident yauna ngarang thokiba thawdo asida mauna ama yauna miyoeni sire press na phoma pawda Bishnupur police station na konba ngai khong khurau da ngarang nungthel pung ani makhairam taba matamda phi istri taknaba honabada mauna ama electric na singduna sire laikhidraba mauna dugi maming pukrambam abethoi sai kungani thoi mapuroiba pi asoba kawi ngai khong khunau dugini ma ngarang borlai khurumba satkani haiduna phi istri taknaba honabada electric na singbadagi laikatnaba pukhatpada lambi da laikhidabani mark sai asigi mars thada luhongbani hairi amaromda ngarang numidang wairam pung mangarum taba matamda lamsang police station na konba lamsang thong manakta motorcycle amaga truck amaga thengjinabada motorcycle thorakpanaha ama adu sokpadagi lekatnaba nangdana laikhidrabanaha adugi maming Basaspati mayum Nitish Sharma sai kunguhumdoi apokpa laikhidraba Sivananda kawi Uripok Basapati lekaidagini mahakna motorcycle MZ registration number MN070353 asi thauraga mamanaba anina tonglaga Imphal Kangsup lamida Kangsup lomda thaudabada lamsang thong hek lanthokpaga Kangsup lomdagi lakpa truck WB25G4918 ka thingjinabada thina sokpadagi laikhidabani hairi thaudo aduga mari leinana lamsang police station na case ma lokhatpaga lunena laikhidrabana adugi asibhaksang asi rims ki mokta postmortem tawraba matung imung munungi miyoisingna sinakhre so hairi Makasa tarakpoina topa pawamana police ki ayo sindok piyu arun BJP Manipur Pradesh ki president ki security personnel sing kapnabada laikhidabani haiba wapamadu aranbani laikhidraba aribam bimol tasengna hatpani marambaduna case asigi police ki ayo sindok piduna asumba puthok piyu haina laikhidrabagi manaunupa e aruna Manipur Press Club ta pawmisingda phongdokre Maki mayambabu jail thajinkhre hairiba miyeduna kaptuna hatkibani miyesibu jail thajile haiba wafam dasu e arunam sum laikhidrabagi imungna angakku pokhi haiba loinana thawdo thokba numituda Porampat PS ta report tawna basatpada police ki mekedigi makoi loina yungabu maramna statement amata lawbu yadre hairakhi hairi case asigi ayobu suspend tawbagi mathakta court pulana lamjingnaba khonabagidama case ama lawgadabani haibaga loinana thawdo asigi matangda asumba losinanaba khonabani loinana maki mayamba hatpada atoppa kharasu senaram loi haningai leite maramaduna Manipur lengakna
अकनबा मियेंग सांबियु थोखिबा थौदोक तु एक्सीडेंट नति अतमना हाट की हाइना हाटपने हाइबो वफमसु फोंदोखी अतोपा पाव मनमो मोइरांग ब्लॉक कांग्रेस कमिटी मुथले बीजेपी की पृथ्वीराज सौगले मोइरांग ब्लॉक कांग्रेस कमिटी की प्रेसिडेंट एमडी Wakat Ali nangasi thok pasirol magi matung ina thasigi mapan gi nungthil pungani tarakpa matamda pangthokiba Moirang Block Congress Committee gi executive meeting gi warep number 1 amasung 2 gi matung ina Moirang Block Congress Committee amasung masigi frontal organization punamak muthale hari loinena Moirang AC gi polling station 43 gi unit committee singnasu muthale aduga Mathang sahigi angan basarukta pangthokadoriba taragani thoi suba Manipur Legislative Assembly election Moirang AC da BJP gi intending candidate oidiba Mairemam Prithviraj pu amato oina sogale hairi serol asina makhatana haibada Moirang Assembly constituency gi miyoi lising na khujing oiraduna BJP da mingchanbagi mass enrollment gi thoramsu pangthoklagani hairi Panma yabadi handak numini gi khongsata Manipur da laklam khiba BJP ki national president Jagat Prakash nadagi khongsat mangoina na tara suba Manipur State Legislative Assembly gi mikhal da Congress ki ticket mai paglakhiba Mairemam Prithviraj bu hotel classic rende da pangthokiba thauram amada se minister en berena masum BJP Manipur Pradesh ki president S Sardana party asida sanglakpa taramna okhibani haina supali atopa pawmana Myanmar junta gi lanmi kuntra hatkre haukiba tha nipalom gi mamang Myanmar gi military junta na leba adugi laingak namduna pasin kraba matung da leba asigi military forcing bu singnakiba thaudu kya leptana tholakpadagi military junta gi lanmi singna clearing operation haiduna mingthon ba akhanabi iho horakiba singbu laksinduna namthanabagi khongjang sangsilakpada haukiba ningtokaba numita sagaing region da yamdrabada military junta gi lanmi kuntra people defense force pdf ki khuta sir hari thaudo sigi paw radio free asia na miyamda sandokiba ga loinana laikhidraba lanmi sing adugi manungda military junta gi tactical commander ama yawi haibaga loinana makhoi sing adu kanboi oina lakhibada Pale Township ki mapanda leba mafam amada land mine sisinaduna satharakiba attack amada laikhitabane hari thaudo adu thokraba matungdagi military junta amasu masigi mayukta horakliba PDF ki khulai paiba lanmisingi marakta hena sauna ungkhanaba amuk lairakle so hari loinana nakalani gi marakta khut thoknabagi thaudoksing makha tana thulakhiba yana lairi panmayabdi sayi sigi hawlakpa February amada lanmina lenga asibu khudum chanchin khibadagi sahi amagi oiba emergency lakthoktuna masigi athingbasing thamjilakhibani aduga ngasi phawbigi oina thani palomgi manungda thokiba tongan ma thaudoksing na Myanmar gi military force sing na leba asigi misam lising amaga samaga khumfuga tret hatkrabani aduga miyoi lising tret ka saniga taraga mapana phajinduna thamlakhibani Haidi leba asida hatkiba masum fajinkiba miyoi singi masingasi Assistant Association for Political Prisoners AAPP na khomjinba report ki matung inani haukiba September tha fawbada Myanmar military masum masigi mayukta haurakliba khulai paiba kanglup singi marakta thokiba khu thoknabigi thaudok sing samaga contract ni thoi thokre so haidi adumainama military junta gi lanmi singi maikei digi leba asigi pale yinma bin monewa mingin Tigyang amasum songun nasingba mafam singda clearing operations atharakibana nakal anigi marakta kuthoknabagi thawdok sing makatana thulakhiba yana lairi haina pawsina su report tawri atopa pawamana Myanmar na fajiluba miyoi kun gohumdoi thadorakle hairi Myanmar lenga na fajinduna Thamlure leba asigi tongan bi state singdagi miyoi kun gohumdoi ngasi thadoraktuna leba asigi mari leinaba authority da khusinarakle ngasi thadurakiba miyoi singadugi manungda Mizoram Uttar Pradesh amasung Madhya Pradesh tagi miyoi amamamni aduga lemhauriba miyoi kunga mathoina Manipur gi tongan ba district singdagini apon miyoi kunga humdoi sigi manungda kunga ni thoina nupa oiraga amakhakna nupi ni sohari panma yabadi June taraga mapan English singani kunga mathoida moregi integrated check post pangthokiba Myanmar amasung leba asigi mute singyoiba mifam amada Myanmar gi kale prison da thamlakliba leba asigi miyoi Kuntraga taruk thadornaba wari sanakhibani Myanmar gi delegation adu RCC kalegi commander na lusinglaklaga leba asigi mihut singna IGAR South Major General Alok Naresh na lusingkhibani
ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯂꯦ ꯄ꯭ꯔꯤꯖꯟꯅ ꯊꯝꯂꯛꯈꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥ 36ꯒꯤ ꯃꯅꯨꯡꯗꯒꯤ 19ꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯅ COVID-19ꯒꯤ ꯇꯦꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯈꯤꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯥꯗ 15 out of turn da zamadar gi promotion gi wathok high court ke ayab yaudana DPC gi result laukthoktana ba khangan khre Manipur Police Department gi tungan ma unit sing gi manung da yauriba Manipur Rifles amasum Indian Reserve Battalion MR IRB Battalion sing da lairiba halbidar singbu sata taraga manga gi out of turn da zamadar da promotion pinabagi da laukhalagdiba thabak thoram sing gi mayukta High Court of Manipur da wakalakpadagi court asina pikhiba marak ki oiba Direction amada MR IRB gi halbidar singbu hairiba category asigi makhada promotion pinabagi dama DPC proceeding sing sathaba leirabasu madugi result di court ki ayaba yauduna laukthokpa yaroi haiduna khangan khre hairi atopa pawamanamu BJP gi election management committee sing semkhre Pangthokaduriba Taraganithoi Shuba Manipur State Assembly Election 2022 gi dama BJP Manipur Pradesh ki President Sada Adhikari Mayumna Lusingba Party asi ki tuan State Election Management Committee sing semkhre haina BJP Manipur Pradesh ki General Secretary L Deben gi order aman hairi order asi ki matung ina anobo mikhala asi gi dama BJP gi oina semli hairiba State Election Management Committee sing amasum masi gi thau Pubasingna Chairman the Sarda Election Management Committee ki convener da Hanagi State President K Babananda co-convener Singda MLA T.S. Radheshyam General Secretary P Premanand Maite amasum General Secretary L Debe Makhatana su yauri Loshilakuna tentang na to pa pau khraga myam na pizage ke henjang da thibo hum gi thabak satakre ngarang bi gamnong khul da khulai pai ba lawbu sing na nomai kapsin bagi thaudok ta angang ama yawn mi ahum leikidaba amasum pikliba anga ama na aso apan nang gi ba thaudok ki matung tarakpada police commando na thibo hum gi thabak satakre hari police gi pangba pau na hai thaudok aduga mari lainana Maduda Senabasing Panaba Impal East District Police Commando gi team amana ngarang dagi hauduna khuladu gi akoi bata thiba humagi thabak sa tharakpani ngasi su khuladu da naknaba ke henjang gi area da commando na thiba humagi thabak sa thari so hari hauju phabi oina di thiba humagi thaba aduda thoidokpa mifami pulaitri adubu operation asi makhatana dumak sa takhigani amaromda ngarang ni nomai kapagi thodokta laikhidraba anga ama yauna mi ahum gi haksang sing postmortem examination gi dama Jenims ki mokta thamli amasum Thaudo aduda suklaba angang adu Jenims da makhatana su laikanari hairi amaromdana mirakta nomai kapsilamba sing serak piu UCM B gamnong village sa sakhangnaba sing mirakta nomai kapsilamba gi thaudo asi kanem tawi thaudo asi da senaba sing government atu matam da phaduna serak piu amasum khunja singbu tangdu laitadana mausangum lehnana ba government na hona biu haina UCM gi sirol amana su hairi Loshilakponi state sigi wangbra thokpa paung tanga myam da hapsaramgi Afghanistan nupi macha sing paisa gi natragana khulai gi tamak yonthoknare Afghanistan gi Guru province da lairaba thabak phangdaba amasum sel thungi phibam yamna sokpa maramna imung kayana masagi sai sudriba nupi macha singbu ahal oiraba nupa singda sel gi damak nungmai gi natragana sasan gi damak luhong thokpiba haure haina media gi report ta hairi Taliban sasan paibadagi phibam yamna sokchilaba leba asida yamna thamoi sokningai oiba mawongda sahi ama khakta ngairiba nupi masa ama paisa kharagi damak natragana sasan amasum khulai phangnapagi damak yonthokli province asida sahi sudriba nupi masa yonba amasum leibigi sangasi lakh amadagi lakh aniga lising yangkhai phaba oi haina Raha press ki report amana hairi paugi source matung ina lairiba mi aduna sel laitrabadi nomai natragana sasan oina pinai hairi asigumba yamna natai sadaba thaudo asi manung hanjidba mafamda leiba district singdana hena thoi hairi nupi masa leiba madi yonba masum angang luhong thokpa haibisi hanadagi su tauduna lakpa amani adubo Taliban sasan paikraba matungda leiba asigi phibam yamna suksilappadagi imung kyana asigumba thabak sing amuk hana kanna taunarakli haina pawduna su hairi Hausi ko inati pauksi matang asai lusinjarage pathosa gi brasoi ki bilan ki biors myam nang pigani matam gi maroi bi pausing leptana update pizara kainisu senel asigi mekedi gi myam na thamjari and thank you